Masagi Chahi Chamagama Surabi Manipur State Kala Academy gi fellow Amoina Sri Sri Govindaji Temple the Chahi Umbudra Mangagi Mathakta Kathoktuna Laklava Dharmagi Thabak Thoram Singh the Sarugyatuna Laklavi Imasi Mangi Shija gi Hakchang Fivam Ngasi Manipur gi Chief Minister Yumnam Khemchand Hakthengnana Chatuna Hangkhre Ngasi Manipur gi Chief Minister Y Khemchand gi social media account gi thagalakpa post amada handakta Chahi Chamagama Surakpagi Mapokumon Pangthokida Ngairibi Imasi Mamang Chahi gi November thadagi stroke tawbadagi anaba oiduna phamungdagi chathoktana leirakibani hari Imasi asi Manipur ahanba theater gi iho horakpa matamda yaukhibi ihan hanbi nupi oiri amadi seisakpi ama oina leirakibani loinana raslila na chingba thoram pangthokpada sutradhari ama oina Lising amaga chamapani fugi matamdagi masagi Hakchang fariba matam lising aniga taramapan fauba saruk yarakhibani hairi Chief Minister Imasi gi Hakchang yangna fagalaktuna punsi sangna hingkinaba isorgi mafamda thongnike Chief Minister gi khongset asida Imasi gi machanupi Manipur gi nupi football Sanabi Singi Laktagi Pioneer Oirive RK Amusna Devi Amadi Machanupa Hanagi Bureaucrat Amadi Sports Administrator Oiriva RK Manishna Loinana Machanupa Amana Civil Servant Oiramba Hosingna Street Asigi Public Intellectual Oiriva RK Nimaigasu Unabagi Tanja Fangle Haina Fongdoke